ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯔꯛꯀꯦ ꯂꯐꯨꯁꯦ ꯌꯥꯝ ꯍꯥꯎꯅ ꯂꯣꯟꯕꯅꯦ ꯑꯃꯨꯛꯐꯥꯎ ꯄꯥꯛ ꯇꯣꯏꯅ ꯆꯥꯕ ꯉꯝꯗꯕ ꯃꯆꯜꯅꯦꯕꯀꯣ ꯃꯥꯟꯓꯪꯅꯦ ꯆꯛꯋꯥꯏꯅꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯑꯒ ꯉꯥ ꯁꯝꯆꯦꯠ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯆꯜꯂꯦ ꯎꯀꯥꯕꯤꯗꯣ ꯑꯗꯨꯗꯨꯒ ꯌꯥꯝ ꯍꯥꯎꯅ ꯂꯣꯟꯕꯅꯦ ꯑꯗꯨꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯕ ꯋꯥꯠꯂꯦ ꯍꯥꯏ ꯑꯗꯨꯒꯤ ꯁꯤꯗ ꯃꯣꯔꯣꯛ ꯁꯥꯕ ꯈꯤꯇꯪ ꯂꯩꯔꯦ ꯑꯩꯅ ꯀꯣꯠꯄ ꯍꯥꯎꯅꯕ ꯑꯗꯨꯒ ꯕꯣꯔꯥ ꯈꯥꯃꯦꯟ ꯕꯣꯔꯥ ꯑꯃ ꯐꯖꯅ ꯍꯥꯎꯅ ꯇꯧꯔꯦ ꯊꯕꯤ ꯑꯃ ꯆꯤꯛꯂꯛꯑꯒꯦ ꯃꯌꯥꯝ ꯑꯆꯝꯕꯅ ꯑꯌꯥꯝꯕ ꯆꯥꯔꯛꯀꯅꯤ ꯑꯩꯁꯦ ꯑꯆꯝꯕꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯃꯌꯥꯝꯗꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯗꯤ ꯁꯥ ꯉꯥ ꯊꯣꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯅ ꯄꯥꯝꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯛꯆꯥꯡꯁꯨ ꯐꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯑꯣꯏꯖꯕ ꯑꯗꯨꯅ ꯑꯆꯝꯕꯅ ꯑꯌꯥꯝꯕ ꯁꯨꯝ ꯆꯥꯔꯛꯀꯦ ꯑꯗꯨꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒ ꯇꯧꯗꯕꯒꯁꯦ ꯇꯧꯗꯕꯅ ꯍꯦꯟꯅ ꯌꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯂꯧꯔꯒꯦ ꯍꯥꯏꯔꯔꯣꯏꯒꯦ ꯊꯨꯝꯌꯥꯛꯄꯤꯁꯨ ꯌꯥꯎꯔꯤꯀꯣ ꯃꯌꯥꯝ ꯊꯨꯝꯌꯥꯛꯄꯤꯒ ꯏꯔꯣꯝꯕꯒ ꯌꯥꯝ ꯄꯛꯅꯩꯌꯦꯅ ꯑꯩꯅ ꯏꯔꯣꯝꯕ ꯊꯨꯝꯌꯥꯛꯄꯤ ꯑꯣꯏꯅ ꯆꯥꯒꯦ ꯇꯧꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥꯡꯋꯥꯏꯗ ꯃꯃꯥꯡꯗ ꯆꯥꯕꯅ ꯐꯖꯕꯅꯦꯅ ꯍꯥꯏꯅꯦ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨ ꯑꯗꯨꯝ ꯆꯥ ꯇꯧꯔꯦ ꯃꯌꯥꯝꯁꯤꯗ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯩ ꯑꯀꯨꯞꯄꯤꯗꯨ ꯀꯥꯔꯟ ꯇꯧꯔꯛꯏꯅꯦ ꯃꯅꯤꯡꯗ ꯃꯆꯦ ꯑꯃ ꯐꯨꯈ꯭ꯔꯦ ꯃꯈꯣꯟ ꯐꯖꯈ꯭ꯔꯦ ꯃꯌꯥꯝ 하와 구하고 있잖아. 짜도안도 근데 mẹ bị sao nó pin này dẹp cho nè nào tăng lép thô rồi dẹp lấy bên mẹ ma nó bị giật thô rồi à để bị giật rồi rồi ma đi
ꯃꯥꯟꯖꯪ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯃ ꯃꯥꯟꯖꯪ ꯍꯥꯞꯄꯗꯤ ꯌꯥꯝ ꯍꯥꯎꯍꯜꯂꯤꯗꯦ 토마토 하와 토마토 둥감 떼약떼약 하와
ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯊꯦꯜꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯆꯥꯔ ꯌꯦꯡꯕꯤꯌꯨꯅꯦ ꯆꯥꯕꯕꯨꯗꯤ ꯌꯥꯎꯔꯝꯒꯅꯤ ꯃꯥꯟꯖꯪꯒ ꯆꯥꯛꯋꯥꯏꯒ ꯎꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯒ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯑꯒ ꯂꯣꯟꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯅꯍꯥꯟꯈꯩ ꯆꯥꯕ ꯂꯐꯨ ꯏꯔꯣꯟꯕꯗꯩ ꯉꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤꯗ ꯂꯩꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯅꯥꯗꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯣꯏꯒꯦ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯃꯣ